ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯁꯕꯤꯇꯥ ꯍꯥꯏꯅ ꯀꯧꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯂꯩꯔꯝꯃꯤ. ꯁꯕꯤꯇꯥ ꯑꯁꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯃꯥꯏꯊꯖꯗꯨꯅ ꯑꯃꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕ, ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯍꯣꯠꯅꯔꯝꯃꯤ. ꯁꯕꯤꯇꯥ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯕꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ, ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯕꯣꯛꯀꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯤ ꯑꯗꯨꯒꯨꯝꯕ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯔꯝꯃꯤ. ꯁꯕꯤꯇꯥ ꯑꯗꯨꯅ ꯉꯟꯅ ꯍꯧꯒꯠꯂꯕꯒꯤ ꯇꯨꯡꯗ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ. "ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕꯤ, ꯃꯅꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯨꯃꯤꯠꯁꯦ ꯌꯧꯈꯔꯦ. ꯍꯧꯒꯠꯂꯣ ꯏꯆꯥꯁꯤꯗꯤ, ꯊꯦꯡꯂꯤ ꯍꯥꯏꯕꯅꯤꯅꯦ. ꯍꯩꯃꯥ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝꯗꯒꯤ ꯑꯁꯨꯛ ꯀꯟꯅ ꯂꯥꯎꯔꯒ ꯑꯅꯤꯁꯤꯗꯤ ꯐꯃꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ. ꯍꯥꯏ ꯃꯅꯤ, ꯁꯅꯥꯇꯣꯝꯕꯤ, ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ. ꯉꯟꯅ ꯍꯧꯒꯠꯇꯨꯅꯅꯦ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯉꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯄꯥꯅꯕꯒꯤ ꯍꯣꯠꯅꯔꯣ ꯍꯥꯏꯕꯅꯤ. ꯃꯅꯤ, ꯁꯅꯥꯇꯣꯝꯕꯤ, ꯏꯃꯥꯅꯅꯦ ꯍꯧꯗꯣꯛꯂꯤꯕꯁꯦ ꯇꯥꯔꯕꯗꯤ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ. ꯌꯥꯍꯧ ꯊꯦꯡꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯅꯤꯅꯦꯍꯦ. ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯒꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯤꯀꯣꯛ ꯊꯣꯡꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ. ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯆꯥꯁꯤꯗꯤ." "ꯏꯃꯥ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦ. ꯃꯤꯀꯞꯀ ꯑꯃꯇ ꯊꯣꯛꯎ ꯌꯥꯗꯦ." "ꯍꯣꯏ, ꯑꯩꯈꯣꯏ ꯍꯧꯒꯠꯂꯒꯅꯦ ꯂꯥꯏꯔꯤꯛꯇꯣ ꯀꯟꯅ ꯄꯥꯔꯒꯦ. ꯑꯩꯈꯣꯏꯒꯤ ꯆꯥꯅꯕꯒꯤ ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯍꯥꯏꯕꯗꯣ ꯊꯣꯡꯉꯕ ꯅꯠꯇ꯭ꯔꯣ? ꯍꯧꯒꯠꯂꯒꯦ." ꯑꯁꯨꯝꯅ ꯃꯆꯥ ꯑꯅꯤꯗꯣ ꯃꯃꯥꯅ ꯍꯧꯗꯣꯛꯂꯕꯒꯤ ꯇꯨꯡꯗ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯃꯅꯤꯗꯣ ꯍꯧꯒꯠꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯁꯕꯤꯇꯥ ꯑꯗꯨꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯃꯄꯥꯟꯗ ꯐꯝꯂꯒ ꯃꯥꯂꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯁꯕꯤꯇꯥ ꯑꯁꯤꯒꯤ ꯃꯅꯦꯝꯕꯣꯛ ꯑꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯆꯤꯌꯔꯗ ꯐꯝꯗꯨꯅ ꯃꯥꯂꯥ ꯆꯠꯄ ꯑꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ. "ꯏꯃꯥ, ꯆꯥꯗꯣ ꯁꯥꯔꯤꯉꯩꯗ ꯊꯛꯂꯣ. ꯅꯪꯒꯤꯅꯦ ꯃꯥꯂꯥ ꯖꯞ ꯆꯠꯄꯗꯣ ꯀꯣꯟꯅ ꯇꯞꯅ ꯑꯃꯨꯛ ꯆꯠꯂꯣ. ꯆꯥꯁꯦ ꯏꯪꯈ꯭ꯔꯕꯗꯤ ꯍꯥꯎꯔꯔꯣꯏ. ꯁꯥꯔꯤꯉꯩꯗꯨꯒꯅꯦ ꯊꯛꯅꯕꯒꯤ ꯇꯧꯔꯣ." "ꯊꯛꯂꯒꯦ ꯊꯛꯂꯒꯦ. ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯏꯆꯥꯅ ꯂꯣꯟꯕ ꯆꯥꯁꯦ. ꯅꯪꯒꯤ ꯆꯥ ꯉꯥꯏꯅ ꯉꯥꯏꯅ ꯏꯃꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅꯅꯦ ꯃꯥꯂꯥ ꯖꯥꯞ ꯆꯠꯂꯤꯕꯅꯤꯅꯦꯍꯦ. ꯃꯥꯂꯥ ꯖꯥꯞꯁꯦ ꯆꯠꯂꯒꯅꯦ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯐꯪꯉꯤꯅꯦꯍꯦ. ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯇꯧꯈꯤꯕ パꯞ ꯀꯔꯃ ꯀꯌꯥꯗꯣ ꯀꯣꯛꯅꯅꯕꯒꯤꯅꯤ ꯏꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯦ." "ꯏꯁꯨ ꯑꯅꯤꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ?" "ꯉꯁꯥꯏꯅ ꯍꯧꯒꯠꯂꯦꯗ. ꯑꯩꯅꯅꯦ ꯍꯧꯗꯣꯛꯂꯝꯕꯅꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯅꯕꯒꯤ ꯍꯣꯠꯅꯧꯋꯦꯗꯅ." "ꯃꯣꯏꯒꯤꯅꯦ ꯆꯥꯅꯕꯒꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯈꯔ ꯍꯣꯠꯅꯔꯨꯈꯤꯒꯦ ꯏꯃꯥ. ꯏꯃꯥ ꯆꯥꯗꯣ ꯊꯛꯂꯣ. ꯑꯋꯥꯠꯄ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯇꯞꯅ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." "ꯑꯗꯨꯅꯤ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯄꯤꯛꯂꯤꯉꯩꯗ ꯁꯦꯝꯒꯗꯕꯅꯤ. ꯆꯥꯎꯔꯒ ꯁꯦꯝꯕ ꯌꯥꯒꯗꯕ ꯅꯠꯇꯦ. ꯌꯥꯍꯧꯗꯣ ꯉꯟꯅ ꯍꯧꯗꯣꯛꯄ ꯇꯝꯃꯣ. ꯍꯩꯅꯕꯤꯗꯣ ꯊꯝꯒꯗꯕꯅꯤ. ꯊꯦꯡ ꯊꯦꯡꯅ ꯏꯆꯥ ꯅꯨꯡꯁꯤꯔꯤꯃꯦꯅ ꯇꯨꯝꯍꯜꯂꯕꯗꯤꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯒꯗꯕꯅꯤ. ꯍꯧꯖꯤꯛꯇꯒꯤ ꯁꯦꯝꯒꯗꯕꯅꯤꯀꯣ. ꯃꯤ ꯑꯃꯃꯝ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯅꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ. ꯌꯥꯔꯦꯗ, ꯏꯃꯥꯒꯤꯗꯤ ꯆꯥ ꯆꯈꯣ ꯑꯃ ꯊꯛꯂꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯔꯤꯝꯇ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯅꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯕꯨꯡꯉꯣꯗꯨꯁꯨ ꯑꯃꯨꯛ ꯑꯣꯐꯤꯁ ꯆꯠꯄꯒꯤ ꯃꯇꯝꯃꯨꯛ ꯌꯧꯔꯅꯤꯗꯣ. ꯃꯥꯒꯤꯅꯦ ꯃꯃꯣꯟ ꯄꯦꯟꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯏꯆꯥꯁꯤꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯒ ꯑꯩꯈꯣꯏꯕꯨ ꯆꯥꯅꯕꯒꯤ ꯊꯛꯅꯕꯒꯤꯅꯦꯅ ꯍꯣꯠꯅꯔꯤꯕꯅꯤ. ꯅꯪꯅꯅꯦ ꯃꯕꯨꯛ ꯅꯥꯗꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤꯀꯣ." ꯑꯁꯣꯝꯗꯅ ꯁꯕꯤꯇꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯃꯦꯁ ꯑꯁꯦ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯝꯃꯤ. ꯔꯃꯦꯁ ꯑꯗꯨ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯣ ꯄꯨꯊꯣꯛꯂꯒ ꯄꯥꯔꯝꯃꯤ. "ꯁꯕꯤꯇꯥ, ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣꯗꯅ. ꯀꯔꯤꯅꯣ ꯅꯪꯕꯨ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯐꯅ ꯀꯨꯏꯔꯦꯍꯦ ꯑꯩꯅ ꯆꯥ ꯉꯥꯏꯔꯤꯁꯦ. ꯄꯨꯊꯣꯔꯛꯑꯣ ꯄꯨꯊꯣꯔꯛꯑꯣ." "ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯅ꯭ꯌꯨꯁꯄꯦꯄꯔꯅꯦꯅ ꯅꯨꯡꯉꯥꯏꯕꯒꯤ ꯅ꯭ꯌꯨꯁ ꯑꯝꯇ ꯌꯥꯎꯗꯦ ꯇꯧꯔꯤꯁꯦ. ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ. ꯁꯤꯒ ꯍꯥꯠꯅꯔꯝꯃꯦ, ꯁꯤꯒ ꯊꯤꯅꯔꯝꯃꯦꯇ ꯉꯥꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ. ꯅꯨꯡꯉꯥꯏꯕ, ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯒꯤ ꯅ꯭ꯌꯨꯁꯇꯤ ꯑꯝꯇ ꯌꯥꯎꯗꯦ. ꯇꯟꯕꯨ ꯇꯜꯂꯦꯗ ꯄꯥꯒꯗꯕ. ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯃꯔꯣꯟ ꯑꯃ ꯌꯦꯠꯄꯅꯦ. ꯀꯣꯛ ꯑꯗꯨꯝ ꯁꯥꯏꯗ." "ꯇꯥꯃꯣꯒꯤ ꯆꯥ ꯍꯥꯏꯕꯗꯣ ꯁꯤꯒ ꯊꯝꯂꯤꯁꯦ. ꯑꯁ ꯀꯥꯟꯅꯗꯕꯅꯦ. ꯅ꯭ꯌꯨꯁꯇꯣ ꯃꯌꯥꯝ ꯑꯃ ꯇꯥꯁꯜꯂꯒ ꯀꯣꯛ ꯁꯥꯅꯕꯅꯦ. ꯈꯤꯇ ꯇꯣꯛꯂꯣꯅꯦ." "ꯏꯕꯨꯡꯉꯣ, ꯑꯗꯣ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯛꯎ ꯍꯥꯏꯕꯗꯨꯕꯨ ꯅꯪꯕꯨ ꯂꯩꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯏꯃꯥꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯤꯁꯦ ꯍꯤꯗꯥꯛꯇꯣ ꯆꯥꯗ꯭ꯔꯕꯗꯤ ꯐꯠꯇꯦꯅꯦꯍꯦ. ꯈ꯭ꯋꯥꯡꯁꯤꯗꯅꯦ ꯐꯔꯕꯗꯤ ꯈꯔ ꯐꯒꯗꯕꯅꯤ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯌꯥꯎꯁꯟꯕꯤꯒꯗꯁꯨ ꯈ꯭ꯋꯥꯡꯁꯤꯅ ꯅꯥꯔꯕꯅꯤꯅꯅꯦ ꯐꯝꯃꯤꯉꯩꯗꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗ ꯍꯤꯗꯥꯛꯇꯣ ꯈꯔ ꯌꯥꯎꯔꯣ. ꯏꯃꯥꯅꯦ ꯈ꯭ꯋꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯍꯦ. ꯈꯪꯗꯦꯅꯦ, ꯁꯤꯕꯐꯥꯎ ꯀꯣꯟꯅꯗꯣꯔꯤꯕ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤꯃ." "ꯍꯣꯏ ꯏꯃꯥ, ꯂꯩꯔꯛꯀꯦ. ꯑꯁ, ꯑꯩꯁꯨꯅꯦ ꯑꯣꯐꯤꯁꯇꯒꯤ ꯊꯣꯔꯛꯄꯗ
ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯁꯨꯔꯒ ꯀꯣꯛꯁꯦ ꯍꯦꯛꯇꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯀꯥꯎꯏꯅꯤ ꯍꯦꯛꯇ ꯆꯠꯈꯤꯕꯗꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯤ ꯍꯜꯂꯛꯄꯗ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯨꯁꯨ ꯂꯩꯔꯛꯂꯒꯦ ꯁꯅꯥꯇꯣꯝꯕꯤ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯕꯨ ꯂꯥꯏꯔꯤꯛꯇꯣ ꯄꯨꯊꯣꯛꯑꯒ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯨ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛꯇꯣ ꯄꯨꯊꯣꯛꯅꯕꯒꯤ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯗꯨꯕꯣ ꯃꯦꯠꯁ ꯍꯥꯏꯕꯁꯤꯗꯤꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯪꯕꯗ ꯄꯨꯊꯣꯛꯇꯅ ꯈꯣꯠꯀꯗꯕꯅꯤ ꯑꯗꯨꯒꯇ ꯉꯝꯒꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯏꯃꯥꯗ ꯇꯝꯃꯣ ꯀꯔꯤꯅꯣ ꯅꯪꯕꯨ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯕꯣ ꯃꯦꯠꯁꯇꯣ ꯉꯝꯗ꯭ꯔꯕꯗꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯨꯗꯅ ꯍꯩꯃꯥ ꯀꯔꯤ ꯑꯉꯥꯡꯅꯤ ꯍꯥꯏꯒꯦ ꯀꯩꯗꯧꯔꯒꯦꯅꯦ ꯁꯅꯥꯇꯣꯝꯕꯤ ꯅꯪꯕꯨ ꯏꯃꯥ ꯑꯩꯅꯦ ꯃꯦꯠꯁꯦ ꯑꯃꯇꯪ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨꯅꯦ ꯌꯥꯝꯅ ꯁꯣꯜꯂꯤ ꯏꯃꯥ ꯁ꯭ꯀꯨꯜꯗꯁꯨꯅꯦ ꯃꯥꯔꯛ ꯂꯤꯛꯅ ꯐꯪꯉꯤ ꯑꯗꯣ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯀꯣꯛꯁꯤꯒꯅꯦ ꯃꯁꯤ ꯃꯦꯠꯁꯀꯤ ꯁꯕꯖꯦꯛꯁꯦ ꯑꯝꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯂꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯝꯃꯤ ꯑꯩꯗꯤ ꯇ꯭ꯌꯨꯁꯟꯁꯨ ꯊꯥꯕꯤꯗꯦ ꯅꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯝꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅꯁꯨ ꯂꯥꯏꯔꯤꯛꯇꯣ ꯀꯌꯥ ꯌꯥꯎꯍꯧꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕꯁꯨ ꯉꯝꯗꯦ ꯇꯧꯔꯤꯕ ꯅꯄꯥꯅꯁꯨ ꯑꯣꯐꯤꯁꯅꯦꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ ꯍꯣꯏ ꯍꯣꯔꯦꯟ ꯅꯄꯥ ꯂꯥꯛꯑꯒꯅꯦ ꯅꯄꯥꯗ ꯇ꯭ꯌꯨꯁꯟꯒꯤ ꯋꯥꯗꯣ ꯏꯃꯥ ꯍꯥꯏꯅꯒꯦꯀꯣ ꯇ꯭ꯌꯨꯁꯟ ꯆꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯕꯖꯦꯛ ꯑꯁꯣꯟꯕꯗꯣ ꯃꯦꯟꯁꯤꯟꯕ ꯉꯝꯃꯔꯣꯏ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯅꯄꯥ ꯂꯥꯛꯑꯒ ꯍꯣꯔꯦꯟꯅꯦ ꯏꯃꯥ ꯐꯖꯅ ꯊꯦꯝꯅꯒ ꯍꯥꯏꯒꯦ ꯇ꯭ꯌꯨꯁꯟꯗꯣ ꯆꯠꯅꯕꯒꯤ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯔꯃꯦꯁ ꯑꯗꯨꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯝꯃꯤ ꯇꯥꯃꯣ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯤꯔꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯈꯥꯏꯗꯣꯔꯛꯂꯒꯦ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄꯤꯔꯧꯔꯣ ꯈꯥꯏꯗꯣꯛ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯆꯥꯔꯒꯦ ꯑꯉꯥꯡꯁꯤꯡꯗꯤ ꯃꯈꯣꯟ ꯃꯋꯥꯒ ꯑꯃꯠꯇ ꯇꯥꯗꯦ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯃꯣꯏꯕꯨ ꯑꯩꯅ ꯊꯕꯛꯅꯦꯅ ꯍꯣꯠꯅꯕꯗ ꯏꯆꯥꯁꯤꯡꯁꯤꯒ ꯉꯥꯏꯍꯥꯛꯇꯪꯕ ꯐꯥꯎꯕ ꯐꯝꯃꯤꯟꯅꯕ ꯁꯪꯗꯤꯅ ꯇꯧꯔꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯔꯒ ꯇꯨꯝꯈ꯭ꯔꯦ ꯃꯣꯏ ꯇꯥꯃꯣꯁꯨ ꯂꯥꯛꯄꯤꯔꯣ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯝꯗꯣꯛꯄꯤꯔꯔꯣ ꯁꯥꯔꯤꯉꯩꯁꯤꯒ ꯆꯥꯛꯇꯣ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯑꯩꯅꯦ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯂꯝꯂꯒꯦ ꯁꯕꯤꯇꯥ ꯑꯗꯨ ꯆꯥꯛ ꯈꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯕꯤꯇꯥ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯉꯥꯏꯗꯧꯅ ꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔோ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯔꯒꯦ ꯑꯩꯕꯨ ꯉꯥꯏꯒꯅꯨ ꯆꯥꯛꯇꯣ ꯀꯣꯛꯀꯦ ꯆꯥꯊꯣꯛꯑꯣꯏꯅ ꯑꯅꯥꯕ ꯄꯥꯏꯅ ꯇꯣꯔꯅꯤ ꯇꯧꯔꯤꯁꯤ ꯀꯔꯝꯅ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯣꯏ ꯇꯥꯃꯣꯅ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯆꯥꯛꯇꯣ ꯆꯥꯒꯗꯧꯔꯤꯕꯅꯣ ꯏꯍꯦ ꯅꯪꯁꯤꯅꯃꯅꯦ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯆꯥꯎꯋꯥꯏꯗꯅ ꯑꯩꯒꯤ ꯊꯕꯛꯁꯤꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯉꯜꯂꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯊꯦꯡꯉꯤ ꯃꯇꯝ ꯑꯃ ꯅꯥꯏꯕ ꯅꯠꯇꯦ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯉꯥꯏꯔꯝꯒꯅꯨꯀꯣ ꯅꯪꯒꯤ ꯆꯥꯒꯗꯕ ꯆꯥꯛꯇꯣ ꯑꯗꯨꯝ ꯆꯥꯊꯣꯛꯃꯣ ꯑꯁ ꯅꯨꯡꯉꯥꯏꯇꯦꯗ ꯃꯣꯏ ꯇꯥꯃꯣꯅ ꯋꯥꯅ ꯊꯕꯛ ꯁꯨꯔꯒꯅꯦ ꯑꯩꯅ ꯆꯥꯛꯇꯣ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯂꯩꯕꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ ꯇꯥꯃꯣ ꯍꯜꯂꯛꯑꯒ ꯇꯥꯃꯣꯅ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯆꯥꯕꯁꯤ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯇꯥꯃꯣꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯑꯩꯗꯤꯅꯦ ꯇꯥꯃꯣ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯁꯦ ꯑꯃꯠꯇ ꯆꯥꯔꯣꯏꯌꯦ ꯅꯪꯒꯤꯅꯦ ꯉꯥꯡꯅꯕ ꯋꯥꯕꯁꯤꯡꯅꯤ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯑꯩ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯍꯌꯦꯡ ꯃꯈꯩ ꯑꯩꯁꯨ ꯑꯣꯐꯤꯁꯇꯒꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕꯒꯤ ꯍꯣꯠꯅꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯗꯅ ꯍꯣꯏ ꯍꯌꯦꯡꯗꯒꯤꯅꯦ ꯃꯣꯏ ꯇꯥꯃꯣꯅ ꯈꯔ ꯉꯟꯅ ꯂꯥꯛꯅꯕꯒꯤ ꯍꯣꯠꯅꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯟꯅ ꯁꯨꯝ ꯆꯥꯃꯤꯟꯅꯔꯦꯗꯅ ꯑꯁꯨꯝꯅ ꯔꯃꯦꯁ ꯑꯃꯗꯤ ꯁꯕꯤꯇꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯆꯥꯛ ꯑꯗꯣ ꯄꯨꯟꯅ ꯈꯥꯏꯗꯣꯛꯂꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯍꯔꯥꯎ ꯇꯌꯥꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯁꯕꯤꯇꯥ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯔꯝꯃꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯁꯕꯤꯇꯥ ꯑꯗꯨ ꯍꯥꯟꯅꯗꯧꯅ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯏꯕꯨꯡꯉꯣꯆꯧꯕ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯉꯟꯅ ꯄꯥꯅꯕꯒꯤ ꯇꯧꯔꯣ ꯍꯧꯒꯠꯂꯣ ꯏꯃꯥꯅꯅꯦ ꯆꯥꯅꯕꯒꯤ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯁꯕꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯍꯥꯟꯅꯗꯧꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯂꯥꯖꯥꯞ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯆꯥ ꯄꯨꯔꯛꯄ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯕꯤꯇꯥ ꯅꯪꯒꯤ ꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯍꯦ ꯏꯃꯧ ꯅꯨꯄꯤꯒꯤꯅꯦ ꯆꯥꯁꯦ ꯍꯦꯛ ꯊꯛꯄꯗ ꯑꯋꯥꯕꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯀꯥꯎꯏ ꯑꯉꯥꯡꯁꯤꯡꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯉꯟꯅ ꯍꯧꯗꯣꯛꯄ ꯇꯝꯃꯨꯀꯣ ꯄꯤꯛꯂꯤꯉꯩꯗ ꯑꯉꯥꯡ ꯍꯥꯏꯕꯁꯤ ꯁꯦꯝꯒꯗꯕꯅꯤ ꯍꯧꯒꯠꯂꯦ
ꯃꯣꯏꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯍꯧꯗꯣꯛꯄꯒꯅꯦ ꯍꯧꯒꯠꯇꯅ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯈ꯭ꯔꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯑꯋꯥꯠꯄ ꯊꯕꯛꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯣꯐꯤꯁꯇꯒꯤ ꯔꯃꯦꯁ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯁꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯔꯃꯦꯁ ꯑꯗꯣ ꯅꯨꯃꯤꯠ ꯑꯗꯨ ꯈꯔ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯔꯃꯦꯁ ꯑꯗꯨ ꯁꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯁꯔꯛ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯕꯤꯇꯥ ꯑꯗꯨꯅ ꯔꯃꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯔꯤꯕ꯭ꯔꯣ? ꯁꯅꯥꯇꯣꯝꯕꯤꯁꯦ ꯃꯦꯠꯁꯇ ꯈꯔ ꯁꯣꯜꯂꯤ, ꯌꯥꯔꯗꯤ ꯇ꯭ꯌꯨꯁꯟꯗꯣ ꯊꯥꯅꯕꯒꯤ ꯇꯧꯁꯤ, ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯅꯦ ꯑꯣꯖꯥꯗꯨꯒ ꯊꯥꯅꯕꯒꯤ ꯇꯧꯁꯤ꯫ ꯀꯔꯤꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯤꯕꯨ? ꯄꯩꯁꯥꯁꯤꯕꯨ ꯎꯄꯥꯟ ꯎꯄꯥꯟꯅ ꯄꯥꯟꯕꯗꯧꯅ ꯑꯩꯅ ꯋꯥꯅ ꯑꯣꯐꯤꯁꯇꯒꯤ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯁꯤꯕꯨ ꯅꯣꯏꯅ ꯌꯥꯝꯅ ಲಾꯏꯅ ꯈꯜꯂꯤꯁꯤꯕꯨ? ꯄꯩꯁꯥꯁꯤꯕꯨ ꯍꯦꯛꯇ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯕ꯭ꯔꯣ? ꯇꯝꯍꯜꯂꯣꯏ, ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯠꯇ꯫ ꯀꯔꯤ ꯀꯥꯟꯅꯕꯅꯣꯅꯦ? ꯅꯨꯄꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯇꯝꯕ ꯌꯥꯕ ꯈꯔ ꯇꯝꯃꯦ, ꯇꯝꯍꯜꯂꯨꯅꯨ꯫ ꯀꯔꯤ ꯀꯥꯟꯅꯕ? ꯄꯩꯁꯥꯗꯣ ꯑꯔꯦꯝꯕꯗ ꯌꯨꯝꯗ ꯑꯗꯨꯝ ꯅꯪꯅ ꯉꯝꯕꯗꯣ ꯑꯗꯨꯝ ꯇꯥꯛꯎ꯫ ꯇ꯭ꯌꯨꯁꯟ ꯇꯝꯃꯒ ꯍꯧꯖꯤꯛꯀꯥꯟꯗ ꯄꯩꯁꯥ ꯈꯨꯜꯍꯧꯁꯤꯒ ꯏꯆꯥ ꯅꯤꯄꯥꯁꯤꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯜꯂꯒ ꯅꯪꯅ ꯇ꯭ꯌꯨꯁꯟꯗꯨꯒ ꯄꯩꯁా ꯂꯪꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯁꯨ ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯔ ꯀꯩꯗꯧꯒꯗꯧꯔꯤꯕꯅꯣ? ꯍꯌꯦꯡ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯅꯤꯄꯥ ꯃꯌꯨꯝꯗ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅꯅꯦ ꯍꯥꯏꯔꯨꯕꯗ ꯄꯩꯁꯥꯗꯣ ꯐꯪꯒꯗꯕ ꯅꯠꯇꯦ, ꯁꯤꯀꯤ ꯑꯃ ꯐꯥꯎ ꯄꯤꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ꯫ ꯅꯨꯄꯤꯅꯅꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯍꯩꯍꯜꯂꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯅꯠꯇꯦ꯫ ꯃꯃꯤꯠꯇ ꯂꯥꯏꯔꯤꯛꯇꯣ ꯇꯝꯗꯕ ꯌꯥꯗꯕ ꯈꯔꯗꯣ ꯇꯝꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯇꯧꯔꯨꯅꯨ, ꯄꯩꯁꯥ ꯂꯪꯊꯣꯛꯅꯕ ꯍꯥꯏꯗꯅ ꯀꯔꯤ ꯀꯥꯟꯅꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯣ ꯇꯥꯕꯗ ꯁꯕꯤꯇꯥ ꯑꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯕꯤꯇꯥꯗ ꯅꯠꯇꯅ ꯁꯕꯤꯇꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯨꯁꯨ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯇꯝꯍꯜꯂꯨꯅꯨ, ꯀꯥꯟꯅꯄꯣꯠꯇꯦ꯫ ꯌꯨꯝꯗ ꯅꯪꯅꯅꯦ ꯉꯝꯕꯗꯣ ꯑꯗꯨꯝ ꯇꯥꯛꯎ꯫ ꯀꯔꯤ ꯀꯥꯟꯅꯕꯗ? ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯔꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯇꯝꯍꯟꯒꯦ ꯍꯥꯏꯔꯒ ꯆꯥꯎꯕꯗ ꯑꯣꯏꯅ ꯇꯝꯍꯜꯂꯣ꯫ ꯏꯃꯥꯒꯤꯅꯦ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯊꯦꯟꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯗꯨꯕꯣ? ꯅꯨꯄꯤ ꯂꯩꯇꯦ, ꯅꯤꯄꯥ ꯂꯩꯇꯦ, ꯃꯁꯥ ꯃꯁꯥꯒꯤ ꯃꯈꯣꯡꯅ ꯂꯦꯞꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯗ꯭ꯔꯕ ꯌꯥꯗꯕ ꯃꯊꯧꯅꯤ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯒꯗꯧꯔꯤꯕꯅꯣ? ꯍꯣꯠꯅꯒꯗꯕꯗꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯥꯒꯤ ꯃꯈꯣꯡꯅ ꯂꯦꯞꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯄꯩꯁా ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯃꯈꯣꯡꯅ ꯂꯦꯞꯄ ꯉꯝꯖꯔꯕꯗꯤ ꯅꯤꯄꯥꯗꯣ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨꯅꯅꯦ ꯍꯩꯍꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯁꯕꯤꯇꯥ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯏꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤꯅꯣ ꯅꯪꯅ ꯈꯨꯝꯂꯤꯗꯨꯕꯣ? ꯑꯩꯒꯤꯁꯦ ꯏꯃꯥꯒꯤ ꯃꯊꯛꯇ ꯈꯨꯝꯕ ꯅꯠꯇꯦ, ꯏꯃꯥꯒꯤꯅꯦ ꯋꯥꯈꯜꯗꯨꯒ ꯁꯥꯎꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯕꯨ ꯀꯌꯥ ꯇꯍꯟꯇꯅ ꯈꯜꯂꯤꯕ? ꯅꯪꯅ ꯇꯝꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯉꯝꯅꯕꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯇ꯭ꯌꯨꯁꯟ ꯊꯥꯒꯅꯤꯌꯦ꯫ ꯍꯌꯦꯡꯈꯩꯒꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯥꯃꯣꯗ ꯑꯁꯤꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯕꯤꯇꯥꯗꯣ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ ꯄꯨꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯕꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯁꯕꯤꯇꯥꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯥꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯎꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯔꯃꯦꯁ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯗ꯫ ꯁꯕꯤꯇꯥꯒꯤꯗꯣ ꯁꯅꯥꯇꯣꯝꯕꯤꯁꯦ ꯃꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕꯅꯤ, ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯍꯦꯛ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯉꯨꯔꯦ꯫ ꯐꯔꯦ ꯏꯃꯥ, ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯄꯣꯊꯥꯔꯨꯔꯣ, ꯆꯠꯂꯣ꯫ ꯍꯣꯏꯗ, ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯋꯥꯔꯧꯗꯦꯗ꯫ ꯃꯥꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯉꯤ꯫ ꯐꯔꯦ, ꯆꯠꯂꯣ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯝꯃꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯒꯦ꯫ ꯉꯁꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯆꯤꯛꯑꯦ ꯏꯃꯥ꯫ ꯐꯔꯦ꯫ ꯁꯕꯤꯇꯥ ꯑꯗꯨ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯗꯨꯒ ꯃꯄꯥꯟꯗ ꯐꯧꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯣ ꯂꯧꯁꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯣꯡꯁꯤꯅ ꯃꯇꯧ ꯏꯃꯥꯟꯗꯒꯤ ꯇꯥꯔꯛꯂꯗꯅ ꯐꯤꯔꯣꯜꯁꯤꯡꯁꯦ ꯆꯣꯠꯈꯤꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯨꯝꯅ ꯁꯕꯤꯇꯥ ꯑꯗꯣ ꯉꯥꯡꯂꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯧꯁꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯕꯤꯇꯥ ꯑꯗꯨꯅ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯂꯧꯁꯤꯜꯂꯒ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯠꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯁꯕꯤꯇꯥ ꯑꯗꯣ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯕꯤꯇꯥ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯣ ꯅꯣꯡ ꯃꯔꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯒ ꯁꯕꯤꯇꯥ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯁꯅꯥꯇꯣꯝꯕꯤ, ꯁꯅꯥꯇꯣꯝꯕ, ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯣꯡ ꯑꯁꯨꯛ ꯇꯥꯕꯁꯤꯒ ꯁꯨꯃꯥꯡꯁꯤꯒ ꯅꯈꯣꯏ ꯑꯅꯤ ꯁꯥꯟꯅꯔꯤꯁꯤꯕꯨ
ꯅꯀꯣꯛꯇꯣ ꯆꯣꯠꯂꯕꯗꯤ ꯂꯣꯏꯅ ꯅꯥꯔꯅꯤ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯏꯃꯥ ꯑꯁ ꯅꯣꯡ ꯃꯔꯛꯇ ꯁꯥꯟꯅꯕꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯀꯨꯏꯔꯦ ꯅꯣꯡ ꯇꯥꯗꯕ ꯉꯥꯏꯍꯥꯛꯇꯪꯒ ꯁꯥꯟꯅꯈꯤꯒꯦ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯪꯕꯣ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯄꯥꯟꯗꯅꯦ ꯑꯗꯨꯝꯅ ꯁꯥꯟꯅꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯀꯣꯛꯇꯣ ꯆꯣꯠꯂꯕ ꯂꯣꯏꯅ ꯅꯥꯔꯅꯤ ꯏꯃꯥꯅꯦ ꯃꯦꯒꯤ ꯍꯧꯕꯤꯒꯦ ꯅꯣꯡ ꯇꯥꯕꯁꯤꯒ ꯃꯦꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯆꯥꯅꯕꯒꯤ ꯁꯦ ꯏꯃꯥꯅꯅꯦ ꯃꯦꯒꯤꯗꯣ ꯍꯧꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯛꯇꯣ ꯊꯟꯅ ꯆꯥꯔꯒꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯅꯦ ꯔꯨꯝꯗ ꯆꯪꯉꯒ ꯂꯥꯏꯔꯤꯛꯇꯣ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯨꯀꯣ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯒꯗꯕꯅꯤ ꯏꯆꯥꯁꯤꯗꯤ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯉꯥꯏꯍꯥꯛ ꯆꯪꯕꯗ ꯂꯥꯏꯔꯤꯛꯇꯣ ꯄꯨꯊꯣꯛꯇꯨꯅ ꯄꯥꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯅꯨꯀꯣ ꯏꯃꯥꯕꯨ ꯀꯣꯛ ꯁꯥꯍꯟꯒꯅꯨ ꯅꯈꯣꯏ ꯑꯅꯤ ꯑꯁꯣꯝꯗꯅ ꯁꯕꯤꯇꯥ ꯑꯗꯣ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯣꯔꯥ ꯍꯧꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯆꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯝꯃꯤ ꯏꯃꯥ ꯁꯦ ꯅꯣꯡ ꯇꯥꯕꯁꯤꯒꯅꯦ ꯑꯩꯅ ꯕꯣꯔꯥ ꯍꯧꯔꯛꯄꯅꯤ ꯆꯥꯗꯨꯅ ꯌꯦꯡꯉꯣ ꯁꯕꯤꯇꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯁꯕꯤꯇꯥ ꯑꯗꯨꯅ ꯇꯧꯔꯤꯕ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯁꯕꯤꯇꯥꯗ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯈꯜꯂꯨꯔꯒ ꯃꯊꯟꯇ ꯏꯀꯥꯏꯖꯔꯝꯃꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯅ ꯋꯥꯍꯩ ꯑꯍꯦꯟꯕ ꯈꯔ ꯉꯥꯡꯉꯨꯔꯦ ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯃꯣꯟꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩ ꯆꯤꯟꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯀꯗꯥꯏꯗꯒꯤ ꯁꯠ ꯍꯦꯛ ꯉꯥꯡꯉꯨꯔꯤꯅꯦ ꯇꯧꯔꯤꯁꯤ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯁꯨ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯔꯃꯦꯁ ꯑꯗꯨꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯗꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯔꯃꯦꯁ ꯑꯗꯨ ꯆꯪꯂꯛꯄ ꯎꯕꯗꯨꯒ ꯁꯕꯤꯇꯥ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯆꯥꯛ ꯈꯥꯏꯗꯣꯛꯂꯨꯅꯕꯒꯤ ꯍꯪꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯔꯃꯦꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯕꯤꯇꯥ ꯅꯪ ꯁꯪꯂꯕꯗꯤ ꯑꯩꯒ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯏꯅꯥꯛꯇ ꯆꯪꯉꯣ ꯂꯥꯛꯑꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ ꯀꯩꯗꯧꯔꯖꯥꯠꯅꯣ ꯊꯕꯛꯇꯨ ꯊꯝꯃꯨꯅꯦ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯒ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯕꯤꯇꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯊꯕꯛꯇꯕꯨ ꯏꯊꯧ ꯑꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛꯄꯨꯅ ꯊꯕꯛ ꯑꯣꯏꯅ ꯎꯔꯨꯗꯕ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦꯕꯣ ꯆꯨꯝꯃꯤ ꯅꯪꯅ ꯁꯅꯥꯇꯣꯝꯕꯤꯕꯨ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯁꯅꯥꯇꯣꯝꯕꯤꯇ ꯅꯠꯇꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯁꯧꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯏꯊꯧꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯂꯥꯟꯕ ꯋꯥꯈꯜꯁꯦ ꯅꯪ ꯑꯝꯇꯪ ꯉꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯍꯣꯏ ꯅꯪꯅ ꯇ꯭ꯌꯨꯁꯟ ꯇꯝꯕꯒꯤ ꯋꯥꯐꯝꯗꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯇꯝꯍꯟꯅꯤꯡꯕ ꯃꯐꯝꯗ ꯁꯅꯥꯇꯣꯝꯕꯤꯗꯣ ꯄꯨꯔꯒ ꯇꯝꯍꯜꯂꯣ ꯏꯆꯥꯅꯨꯄꯤꯗꯣ ꯃꯤꯀꯣꯛ ꯊꯣꯡꯗꯅ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯥꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯨꯅꯦ ꯇꯥꯟꯖꯥꯗꯣ ꯆꯥꯍꯧꯗ꯭ꯔꯦ ꯇꯥꯃꯣꯅ ꯋꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯑꯒ ꯑꯩꯅ ꯋꯥꯔꯤꯗꯣ ꯁꯠ ꯍꯦꯛ ꯇꯝꯃꯨꯕꯗꯨꯒ ꯇꯥꯃꯣꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯏꯃꯥꯗꯁꯨ ꯑꯩꯅ ꯁꯥꯎꯅꯤꯡꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯈ꯭ꯔꯦ ꯏꯃꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯄꯨꯝꯅꯃꯛꯁꯦ ꯀꯅꯥꯝꯇꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯇꯥꯟꯖꯥ ꯆꯥꯗꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯥꯡꯂꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯁꯤꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯐꯔꯦ ꯇꯥꯃꯣ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯁꯤ ꯑꯗꯨꯒ ꯂꯥꯛꯀꯗꯕꯗꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯌꯨꯝ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯨꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯕꯅ ꯆꯨꯝꯃꯤ ꯁꯣꯏꯈꯤꯕ ꯀꯌꯥꯁꯦ ꯉꯥꯛꯅꯔꯁꯤꯀꯣ ꯇꯥꯃꯣ ꯐꯔꯦ ꯑꯩ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯅꯕꯒꯤ ꯇꯧꯔꯨꯈꯤꯒꯦ ꯑꯩꯁꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯆꯥꯛꯁꯦ ꯑꯩ ꯈꯥꯏꯗꯣꯛꯂꯨꯈꯤꯒꯦ ꯇꯥꯃꯣ ꯑꯁꯨꯝꯅ ꯁꯕꯤꯇꯥ ꯑꯃꯗꯤ ꯔꯃꯦꯁ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯣꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯣ ꯑꯃꯅ ꯑꯃꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯝꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯕꯤꯇꯥ ꯑꯃꯗꯤ ꯔꯃꯦꯁ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯥ ꯇꯞꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯧꯁꯤꯡ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯀꯌా ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯁꯨꯝꯅ ꯑꯅꯧꯕ ꯀꯥꯔꯇꯨꯟ ꯋꯥꯔꯤꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ